Masagi duty tauba ngamloidba Dr. Singh chayol amagi manungda Thabaktagi Pothagadabani. Masagi duty mayek sengna tauba ngamloidba Dr. Singh Thabaktagi Pothajanaba chayol amagi matampiri amasung Dr. gi maikhum uplaga masagi mathau tawdabadagi miyoibagi punsi pikhamna haliba Dr. Singhna makhatana association sing amade group semduna aranba kangkhatna bohonarakliba akanba mijeng changlagani haina KCP taibanganba group na phungdorakle loop asina thadorakpa cherol amana hai rimski authority amadi Dr. Singhna miyoibagi punsibu dami amagum lobagi mathakta hauzik loisinba ngamdana leidiba lebaki irang ase thokhanbada rimski matam matangi director Singh medical superintendent Singh hospital gi administration pairiba singa manaraga sendan famda onthokpada achoba thodang lauriba khuchabi Singh yauramle haiba KCP taibanganba group ki operation on eradication of public enemy na thijinbadagi khanglei Rims haibasi Kangleipaki Lemaida Leitraba Suyaraba institution amaga pangkhak oire Rims ki Dr. Kharana Lushinba ngamdriba Leibaki irang asidagi hena sakthok hankiba sinkuki furuki khusem gi conflict asida makoi gi lanai senpham ching khongkatnaba honabada amadi Rims ki thabak lobada chanagadaba reservation policy ngakna pangthoktabadagi conflict ase kuki narco terrorist singna media da propaganda hagatpada khulai oina sijinare haiba mayek sengna khangba ngamlei mathau taraklagadi private hospital amasung clinic singsu iramdam Kangleipak asigi oina miyamgi thabak thoram sing thamoi sengna tawriba CSO sing mairapaibi sing stakeholder sing amadi well wisher singa tanaraga athuba matamda akanba cherak pinabagi wareb lauragani haina su serol asina phungdorakle cherol asina hai government school amadi college singda oza oriba singna atopa private institution singda thabak toramba taragadi hek thengarakpa mikupta suspend tawguna logi matung ina cherak phanghale adubu rims natraga atopa government ki hospital singda thabak tawba miyoi kya ama private hospital amadi clinic singda phongna thabak tawbada action ama fawal lokhate maramaduna rims ase iramdam Kangleipak tagi muthat khrabasu thoina kaidaba medical institution ama oirakle haina lamdam asigi miyamna launarakle hainasu cherol asina makhatarakle Kuki nupi khongjang loising security na asok apan nang hankibagi compensation high court na center amasung state na khangala u court Manipur da thokli bai ranga siga mari lenena mamang sahida saibol khulda kuki nupi sing na khongjang changsin ba matamda CRPF first name sing na khongjang loising asok apan nang hankibagi center amasung state government na compensation pibagi matangda high court of Manipur na ngasi pakhom pirak na bakhangan kre Ngasi Manipur High Court ki Justice A. Guneswar Sharma takiba order amada marilainaba authorities singda former notice Thadraba Suspicion Investigation Team amana thagdo adubu thigalaba matung criminal case ama register tokhiba laikre hiramasiga marilaina kuki women organization for human rights na tharakhiba petition amagi hearing sathabada hairiba order asi takibani Order asina makha taraduna hai Petitioner na tharakhiba appeal asigi mayokta respondent oiriba singna makoi gi counter affidavit sing hapta ahungi manungda court asida file torakadabani haina direction PK panbayai kuki women organization for human rights na mamang sahida Manipur thokliba irang asiga mari leina saibol khulda kuki nupi singna khongjang changsinba matamda security force singna rocket launcher na singba sijinaduna khongjang loitan khaina bahonabada nupi khongjang loi kya asok apandang ke thawdo asigi mayokta hyriba organization asina high court ta petition oina tharakhibani writ petition asigi main oiriba respondent hyriba central reserve police post CRPF ke official singi mathaktani aduga respondent oina central government amadi state government su yauri ngasi chathariba hearing adu the petitioner gi nakalda chamber of advocate working torogi chamber dagi advocate team ama sarugya ke aduga state government ki oina advocate general Hijamga loinana advocates S Niranjan amasung CRPF ke oina advocate TR Sharma na charugya ke Dr. Fubagi mayokta Rims ki Dr. Singhna hospital service ko dimak leptuna sit in protest ki khongjang chathakre tha asigi kunmathoi gi nongalam daida lilong sajingdagi nongthomam ningon sabungbom ongbi manju chahi Kuntra manga rims ta angang unaraba matung I hatharakpadagi amuk hana operation tawduna laikatna na bohona bada laikatna bangamdana sikiba thagdo aduga mari lenena khoisaunaraba miyoi singna patient asibu layeng liba gaini gi doctor Pritam Kumar bu tamthina fu jaiki haiba thagdo ka mari lenena
RIMS की टीचर्स एंड मेडिकल ऑफिसर एसोसिएशन तोगान तोगान डिमांड क्या तौरदुना इमरजेंसी ओपीडी अमसुंग रूटीन ऑपरेशन सिंग लेप्तुना खोंजंग जक्सिनबा हौक्रे एसोसिएशन असिना तालिबा डिमांड सिंग अदुदे मरु ओइना डॉक्टर फुसैबगी थौदोक अदुदा चेनरीबा मियोइसिंग अदु फादर फावबा अमसुंग हॉस्पिटल असिदा सेफ ओइबा एनवायरनमेंट अमा लेट्रिबा फावबदे हॉस्पिटल सर्विस खुदिमक लेपगी खोंजंग असे चंगसिनगनि हाइना मांगजौना फोंदोक्राबनी लोइना हाइरिबा खोंजंग अदुगी मनुंग चन्ना ngasi asi RIMS की डॉक्टर नर्स स्टाफ अमसुंग भाइरोइ सिंगना RIMS की कैंपस ता We want justice हाइबा डिमांड गा लोइना RIMS की OPD ब्लॉक ममांगदा वाकत खोंजंग चथकी खोंजंग असिगा मरी लेना RIMS की टीचर एंड मेडिकल ऑफिसर की प्रेसिडेंट डॉक्टर जितेन कुमार फोंदोक्किबदा RIMS सतोक्किबा लाइबक थिबा थौदो अदु यामना नुंगाइते मदुगिदमक्ता थमोय सोंगना नुंगाइता फोंदोक्ले मेडिकल साइंस की लम असिददी माइ पाक कया अमा यावक्रे अदुबु खुदोंग थिबा कया अमासु यावदब नते करिगुम्बा खुदोंग थिबा थोकपा अमा थौदोक अमा थोलकपदा पेशेंट पार्टी सिंगी माइकैदगी पेंदब अमासु नुंगाइतबा यावरकपा मतमदा RIMS की ओइना लैरिबा ग्रीवेंस सेलदा मखोयगी कंप्लेंट सिंग अदु रेजिस्टर तौबा याय लोइना सेल असिना लाक्लिबा कंप्लेंट सिंग अदु निंगथिना एनक्वायरी तौरबा मतुंगदा मदुगी रेस्पॉन्सिबिलिटी अदु निंगथिना फिक्स तौगदबनी करिगुम्बा एनक्वायरी दुदा मराल लेबसिंग थेंगनाबा ताराबदी आइन गोइबा थबकसिंग लोखटपा मसाना ताबनी हंदक थोखिबा लाइबक थिबा थौदोग अदुगा मरी लेना सीनियर डॉक्टर अमबु तमथिना फिजिकल एसोन तौखिबा अदु लाइबक थिबनी थौदोग अदु अटेम्प्ट टू मर्डर हाइना फावबा चार्ज तौबा याय हारदुना RIMS ता मपुंगफाबा शांति लेबा एटमॉस्फियर अमा थमनबगी दमकता सिक्योरिटी फगतहनबा चंगी सिक्योरिटी फगतहनबा हाइबसी मराल लेबसिंग कखतहनसी हाइबा नते लेरिबा एनवायरनमेंट असी अपलिफ्टमेंट तौनबगी दमकतनी हाइके खोंजंग अदुदा सरुग याकिबा RIMS की स्टूडेंट यूनियन के माइकैदगी फोंदोक्किबा थोखिबा थौदोक अदु यामना नुंगाइतबा फावी मतौ करमना मियोय अदु लेखिदबनो हाइना इंक्वायरी तौगुना खंगदोकनबा होनबगी महुता मोब जस्टिस सोइबा मोंग चथरक्किबदु नुंगाइते मरम अदुना थौदोक असिगी मतंगदा अचुंबा अरानसिंग अमदी इंक्वायरी कमिटीना थिगतुना लेपियु हाइके अमरोमदा हौखिबा तांगकुंदा इम्फाल ईस्ट की बामोन कंपुदगी संजोय कौबा मियोय अमा लेखिदबा अदुगी मतंगदा हॉस्पिटल अथॉरिटीज सिंग अमसुंग इमुंग मनुंगा फमिनदुना लेखिद्रबगी हक्सांग असी जेनिम्सता पोस्टमार्टम तौबा लोइनना पोस्टमार्टम अदुदा फैमिली साइड की मेंबर अमा यावहनबा हाइना यानाख्रबसु ngasi जेनिम्सता लेखिदबगी हक्सांग पोस्टमार्टम तौनबा होनबदा सिक्योरिटी की माइकैदगी अथिंगबा पिबदगी चरांगनबा थोक्रे थौदोक अदुगी मतंगदा लेखिद्रबगी इमुंग मनुंगी माइकैदगी फोंदोक्किबदा वाथोक असी शांति ओइना लोइसिनबा पोस्टमार्टम दा फैमिली साइड की मेंबर अमा यावहनबा अमसुंग वीडियो कवरेज तौबा हाइना डायरेक्टर की लेवल दा यानाखिबनी ngarang wali sanakiba aduda OC su yaukibani adubu ngasina family side की ओइना मियोय पोस्टमार्टम दा यावगे हाइबा ताराबदी DC की अयाबा पुरा उ हाइना अथिंगबा पिरकपसी यानिंगदे हाइना पेंदबा फोंदोके सिक्योरिटी फोर्स ना चुराचामपुर की मफम अनिदगी खुलाई फागतख्रे Manipur Police अमसुंग सेंट्रल सिक्योरिटी फोर्स के अपुनबा टीम अमना चुराचामपुर की इरांग थोकनबा याबा मफम सिंगदा ngasi sathakhiba सर्च ऑपरेशन सिंगदा अफबा makhlgi खुसु खुलाई अमदी नोंगै मरु सिंग फागत पंगमख्रे हाइरी ऑफिशियल ओइबा पावगी मतुंग इना हाई डिस्ट्रिक्ट पुलिस राचामपुर अमसुंग इंडियन सिक्योरिटी फोर्स के अपुनबा टीम अमना इंटेलिजेंस ना पिरकपा रिपोर्ट ता युमफम ओइरगा ngarangdagi ngasi फावबा राचामपुर डिस्ट्रिक्ट के मनुंग जना लेबा इरांग थोकनबा मफम दिकोनो अमसुंग ताइजांगखुलगी कोइबदा सर्च ऑपरेशन सिंग चथकी हाइरी ऑफिशियल की सोर्स असिना मखातारातुना हाई सिक्योरिटी फोर्स ना अहान बोइना दिकोनो खुलदा अहान बो ओइना चथकीबा सर्च ऑपरेशन दा 12 बोर राइफल निपान फागत पंगमखे हाइरिबो खुलाई सिंग असिगु की मिलिटेंट सिंग ना सिसिनारंबा ओइरंबा याय हाइरी सिक्योरिटी फोर्स ना निसुबो ओइना ताइजांग विलेज चथकीबा सर्च ऑपरेशन दा मैगजीन जावबा इंसास राइफल अमा मैगजीन जावबा AK-47 अमा मैगजीन जावबा 9mm पिस्तौल अमा लोकेन साबा सिंगल बैरल राइफल अने लोकेन द साबा मैगजीन जावबा .22 राइफल अने लोकेन द साबा मोटर अमा अमदे 7.62mm AK-47 की लाइफ राउंडेड कुनिथोइनी हाइरी ऑफिशियल सोर्स असिना हाई चतरकीबा ऑपरेशन सिंग दा फगलकीबा खुसु खुलाई सिंग असिना मिलिटेंट सिंग ना मिसम मियाम दा ओनसिंदुना इरांग थोगनबगी सांग खरदंग ओइरबसु नेमथा हनबा ngamlagani फगलबा खुसु खुलाई सिंग अदु मरी लेनाबा पुलिस स्टेशन दा सिनाख्रे हाइरे
Laikhidraba AR gi person ani gi mafamda kotuna ikai khumnaba utuna ngarang candle light pangthokre handak sakhangdaba khulai paiba singna nambol sabal lekai da 33 Assam Rifles ki team amada ambush athaduna person ani hat khiba amadi mangana asok apan nang han khiba gi thodok adubu yaningda phungdokpaga loinana Laikhidraba AR gi person singi mafamda ikai khumnaba utpa oina kotuna sinduna ngarang numidang kangpokpi da candle light pangthokre the people of Sadar Hills Kangpokpi district said united with our Indian soldier proud be Indian hyriba wakhalonda Kangpokpi gi Thomas Crown da pangthokiba thoram aduda kuki CS singi lusing basing amadi miyamna saruk yaki loinana AR gi mathakta ambush athakiba thong adubu yaningda phongdoktuna kotuna ngasi ahing nongyai dagi tha asigi kunmari gi ahing nongyai fawba Kangpokpi da economic blockade chacharagani haina su lakthokre Jharkhand nupi masa rape tobagi mari fakre Gori zone area da sahi nauribi nupi masa rape tawi haibagi damak Jharkhand gi Goda district ta miyoi mari fakre haina thangza numita police na phongdokre nupi masa gi mungi miyoi singna statement da yumpham oiba FIR amagi matung miyoi singa du fakibani Bori zone da leiba mari mata amada masagi chahi 13 surabi nupi masa aduna lakhiba amasung mela ama yengbada miyoi sing adugi manungda amaga khana khiba irai numita thodok adu thokibani kona mahakna mahakpu asikpa mafam amada Puthokhi amasung mafam aduda mahaki marup ahumsu pullaki amasung nupi masa adubu rape tawki haina police ki complaint aduna haike Sahi 19 surabi nupi ama suicide tawduna sikre mahaki nungsinaba nupa adu hatkhiba nomagi matung naha oiribi nupi ama hu thakuna mafam asida suicide tawduna sikre haina nomaizing numita police na phongdokre District adugi Silkana area da leibi masagi chahi 19 surabi Ankita anakpada pesticide ki ahangba packet amaga loinana ningthokaba numita magi mayumda sina fangki Mahaka nungsinaba chahi 12 suraba Mahil irai numita sikre mahak sikhiba adugi matung nupa adugi imungna Ankitagi marimata sing senai haina mara seke amasung khudakta thabak lakhanaba protest tawkre